ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕꯅꯤ꯫ ꯑꯔꯣꯏꯕ ꯇꯥꯡꯀꯛꯁꯤꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯁꯤꯅ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜꯗꯨ ꯄꯥꯏꯈꯠꯇꯨꯅ ꯁꯨꯌꯦꯟꯁꯅꯥꯗ SMS ꯑꯃ ꯇꯥꯏꯞ ꯇꯧꯗꯨꯅ ꯊꯥꯔꯝꯃꯤ꯫ "ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯈ꯭ꯔꯦ." ꯍꯁꯤꯅꯥ ꯑꯗꯨ ꯁꯨꯌꯦꯟꯁꯅꯥꯒꯤ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄ ꯉꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯀꯨꯏꯅꯗꯤ ꯉꯥꯏꯔꯨꯗꯦ꯫ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯕꯒ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯂꯝꯃꯤ꯫ "ꯏꯃꯥꯅ ꯌꯥꯔꯛꯄ꯭ꯔꯣ?" ꯍꯁꯤꯅꯥꯁꯨ ꯊꯨꯅ ꯌꯥꯡꯅ SMSꯇꯨ ꯍꯜꯂꯤ꯫ "ꯌꯥꯔꯛꯇꯦ꯫ ꯑꯗꯨꯒ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯕꯗꯣ ꯕꯕꯥꯅꯁꯨ ꯇꯥꯈ꯭ꯔꯦ꯫ ꯀꯣꯜ ꯇꯧꯔꯛꯄ ꯌꯥꯒꯗ꯭ꯔꯥ?" "ꯇꯧꯔꯛꯀꯅꯨ. ꯉꯁꯤꯗꯤ ꯏꯆꯧꯁꯨ ꯕꯕꯥꯁꯨ ꯂꯣꯏꯅ ꯂꯩ. ꯑꯗꯨꯏ ꯃꯊꯛꯇ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯃꯈꯣꯏꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯔꯛ ꯇꯥꯔꯦ. ꯏꯃꯥꯅ ꯑꯩꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄꯤꯒꯗꯕꯁꯨ ꯂꯩꯇꯦ." ꯍꯁꯤꯅꯥꯅ ꯊꯥꯔꯛꯏꯕ SMSꯇꯨ ꯎꯕꯗ ꯁꯨꯌꯦꯟꯁꯅꯥ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯤꯄꯥꯏꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯔꯤꯄ꯭ꯂꯥꯏꯁꯨ ꯍꯜꯂꯝꯃꯤ꯫ "ꯏꯃꯥꯒ ꯕꯕꯥꯒꯅꯗꯤ ꯅꯉꯣꯟꯗ ꯐꯨꯕ꯭ꯔꯥ? ꯉꯥꯡꯕ꯭ꯔꯥ?" ꯍꯁꯤꯅꯥ ꯃꯄꯥꯅ ꯐꯨꯈ꯭ꯔꯕꯁꯨ ꯁꯨꯌꯦꯟꯁꯅꯥꯗꯗꯤ ꯑꯁꯦꯡꯕꯗꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ "ꯐꯨꯗꯦ. ꯈꯔꯗꯤ ꯉꯥꯡꯉꯤ. ꯍꯌꯦꯡ ꯏꯃꯨꯡ ꯄꯨꯂꯞ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏ. ꯑꯗꯣ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯌꯦꯠ ꯑꯄꯟ ꯀꯌా ꯂꯥꯛꯂꯕꯁꯨ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯃꯥꯌꯣꯛ ꯌꯥꯃꯤꯟꯅꯁꯤꯀꯣ." ꯍꯁꯤꯅꯥ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯃꯗ ꯌꯦꯡꯉꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ, ꯑꯃꯔꯣꯝꯗ ꯌꯦꯡꯉꯤ ꯅꯨꯡꯁꯤꯔꯤꯕ ꯃꯃꯥ ꯃꯄꯥ, ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯏꯖꯠ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯁꯨꯌꯦꯟꯁꯅꯥꯅ SMS ꯑꯃꯁꯨ ꯊꯥꯔꯛꯂꯝꯃꯤ꯫ "ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯒꯗ꯭ꯔꯥ ꯈꯟꯅ ꯑꯩ ꯄꯥꯈꯠꯄꯗꯤ ꯐꯥꯎꯏ." ꯍꯟꯗꯛꯇꯤ ꯍꯁꯤꯅꯥ ꯋꯥꯗꯨ ꯑꯃꯔꯣꯝꯗ ꯄꯨꯊꯣꯛꯇꯨꯅ, "ꯐꯔꯦ. ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯁꯅꯨ. ꯑꯗꯣ ꯅꯪ ꯆꯨꯔꯨꯞ ꯊꯛꯂꯤꯕꯣ?" ꯁꯨꯌꯦꯟꯁꯅꯥ ꯃꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯍꯁꯤꯅꯥꯅ ꯐꯖꯅ ꯄꯤꯔꯛꯇꯕꯗꯨꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯅꯝꯍꯪ ꯍꯪꯕꯁꯨ ꯇꯧꯔꯝꯗꯦ꯫ ꯍꯁꯤꯅꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ SMSꯇꯨ ꯇꯥꯏꯞ ꯇꯧꯗꯨꯅ ꯊꯥꯔꯝꯃꯤ꯫ "ꯃꯔꯛ ꯃꯔꯛꯇ ꯊꯛꯂꯤ." ꯍꯁꯤꯅꯥꯁꯨ ꯐꯩꯅ ꯌꯦꯡꯕꯒꯤ ꯏꯃꯣꯖꯤ ꯑꯃꯒ ꯂꯣꯏꯅꯅ, "ꯐꯠꯇꯦ. ꯊꯛꯀꯅꯨ ꯍꯥꯏꯔꯒ ꯅꯪꯗꯤ ꯐꯖꯅꯁꯨ ꯍꯥꯏꯗꯅ. ꯑꯗꯣ ꯊꯛꯂꯨꯅꯨꯀꯣ. ꯅꯤꯁꯥ ꯑꯃꯠꯇ ꯆꯥꯒꯅꯨ ꯑꯩ ꯅꯨꯡꯁꯤꯔꯗꯤ." ꯁꯨꯌꯦꯟꯁꯅꯥꯁꯨ ꯋꯥꯔꯤꯗꯣ ꯑꯃꯔꯣꯝꯗ ꯄꯨꯊꯣꯛꯇꯨꯅ ꯀꯥꯔꯟ ꯉꯥꯡꯕ ꯍꯧꯔꯛꯏ꯫ "ꯅꯪ ꯑꯩꯉꯣꯟꯗ ꯀꯩ ꯀꯧꯗꯣꯏꯅꯣ?" "ꯁꯨꯌꯦꯟꯁꯅꯥ ꯀꯧꯗ꯭ꯔꯗꯤ ꯀꯩꯅꯣ?" "ꯌꯥꯔꯦ. ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯤꯡ ꯀꯧꯗꯣꯏꯕ?" "ꯏꯆꯧ ꯀꯧꯔꯒꯦ." "ꯅꯨꯡꯁꯤꯕꯤꯅ ꯀꯧꯅꯤꯡꯅ ꯀꯧꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯌꯥꯔꯦ ꯑꯩꯒꯤꯗꯤ." "ꯑꯁꯦꯡꯕꯩ?" "ꯑꯁꯦꯡꯕꯩ. ꯑꯗꯣ ꯆꯨꯔꯨꯞ ꯊꯛꯂꯅꯨ, ꯅꯤꯁꯥ ꯆꯥꯔꯅꯨꯅ ꯅꯪꯅ ꯀꯧꯅꯤꯡꯅ ꯀꯧꯔꯤꯕ ꯏꯆꯧꯁꯦ ꯄꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯎꯅꯦ." ꯍꯁꯤꯅꯥꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯕ ꯈꯣꯠꯇꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯇꯧꯔꯒ SMSꯇꯨ ꯌꯥꯡꯅ ꯇꯥꯏꯞ ꯇꯧꯗꯨꯅ ꯊꯥꯔꯝꯃꯤ꯫ "ꯏꯆꯧ, ꯅꯉꯣꯟꯗ ꯑꯩꯅ ꯆꯨꯔꯨꯞ ꯊꯛꯄ ꯌꯥꯔꯣꯏ, ꯅꯤꯁꯥ ꯆꯥꯕ ꯌꯥꯔꯣꯏ, ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕꯗꯤ ꯄꯤꯔꯣꯏꯒꯦ. ꯑꯗꯨꯕꯨ ꯏꯆꯧꯅ ꯑꯩꯕꯨ ꯑꯃꯣꯠꯄ ꯑꯃꯠꯇ ꯌꯥꯎꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯏꯆꯧ, ꯅꯪ ꯅꯁꯥꯅ ꯄꯥꯝꯖꯅ ꯃꯈꯜ ꯑꯃꯗꯒꯤ ꯅꯤꯁꯥ ꯆꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯦ." "ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯔꯦ ꯑꯩꯒꯤ ꯊꯋꯥꯏꯁꯦ." ꯍꯁꯤꯅꯥ ꯔꯤꯄ꯭ꯂꯥꯏ ꯍꯟꯒꯦ ꯍꯥꯏꯅ ꯇꯥꯏꯞ ꯇꯧꯔꯤꯉꯩ ꯃꯕꯨꯡ ꯋꯥꯍꯦꯞꯅ ꯊꯣꯡꯖꯤꯜꯗꯒꯤ ꯍꯥꯏꯔꯛꯏ꯫ "ꯑꯕꯦꯝꯃ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ." ꯍꯁꯤꯅꯥꯁꯨ ꯏꯈꯪ ꯈꯪꯅ "ꯍꯣꯏ ꯏꯆꯧ." ꯋꯥꯍꯦꯞꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯍꯁꯤꯅꯥ ꯑꯗꯨ ꯁꯨꯌꯦꯟꯁꯅꯥꯗ ꯃꯥꯅ ꯍꯥꯏꯒꯦ ꯈꯜꯂꯝꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯅ, "ꯑꯩ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ." "ꯃꯌꯥꯝ ꯆꯥꯔꯛꯑꯣ." ꯍꯁꯤꯅꯥꯁꯨ ꯃꯈꯥ ꯇꯥꯅ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯨꯗ꯭ꯔꯦ꯫ ꯐꯣꯟꯗꯨ ꯐꯃꯨꯡꯗ ꯊꯝꯂꯝꯂꯒ ꯆꯥꯛꯁꯪ ꯇꯝꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫
ꯁꯨꯏꯟꯁꯅꯥ ꯑꯃꯗꯤ ꯍꯁꯤꯅꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯋꯥꯏ ꯐꯅ ꯅꯨꯡꯉꯥꯏꯅꯗ꯭ꯔꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯤ ꯎꯠꯊꯣꯛꯅꯗꯅ ꯅꯨꯡꯉꯥꯏꯕ ꯁꯥꯗꯨꯅ ꯋꯥꯔꯤꯗꯨ ꯁꯥꯔꯤꯕꯅꯤ꯫ ꯁꯣꯝꯗ ꯁꯨꯏꯟꯁꯅꯥꯁꯨ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯃꯦꯁꯦꯖꯇ ꯀꯩꯗ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯕꯁꯨ ꯃꯥ ꯇꯁꯦꯡꯅꯗꯤ ꯃꯤꯄꯥꯏꯔꯕꯅꯤ꯫ ꯊꯃꯣꯏ ꯃꯥꯁꯨ ꯇꯅꯤꯛ ꯇꯅꯤꯛꯂꯕꯅꯤ꯫ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯍꯁꯤꯅꯥꯒ ꯀꯥꯏꯅꯈꯤꯒꯗ꯭ꯔꯥ ꯂꯥꯞꯅꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯁꯥ ꯄꯨꯝꯕ ꯑꯀꯤꯕꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯃꯤꯠ ꯏꯔꯥꯁꯨ ꯆꯦꯜꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯃꯤꯄꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯄꯥꯏꯕꯅꯤ ꯊꯃꯣꯏꯁꯤꯅꯗꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯒꯗ꯭ꯔꯥ ꯈꯟꯅ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯀꯥꯏꯅꯕꯅ ꯄꯣꯠꯂꯣꯏ ꯑꯣꯏꯈꯤꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯩ ꯀꯤꯕ ꯐꯥꯎꯏ꯫ ꯅꯨꯡꯁꯤꯒꯤ ꯄꯣꯠꯂꯣꯏꯗꯤ ꯊꯨꯡꯅꯕꯅ ꯑꯣꯏꯍꯟꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯐꯪꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯇꯠꯇꯅ ꯈꯜꯂꯤ꯫ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯑꯩꯅꯗꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯊꯦꯡꯅꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯇꯧꯅ ꯅꯨꯡꯁꯤ ꯄꯟꯊꯧꯁꯦ ꯃꯤꯄꯥꯏꯕꯅꯤ ꯊꯃꯣꯏꯁꯤꯅꯗꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯒꯗ꯭ꯔꯥ ꯈꯟꯅ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯁꯤꯗ ꯀꯥꯏꯅꯕꯅ ꯄꯣꯠꯂꯣꯏ ꯑꯣꯏꯈꯤꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯩ ꯑꯀꯤꯕ ꯐꯥꯎꯏ꯫ ꯅꯨꯡꯁꯤꯒꯤ ꯄꯣꯠꯂꯣꯏꯗꯤ ꯊꯨꯡꯅꯕꯅ ꯑꯣꯏꯍꯟꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯐꯪꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯇꯠꯇꯅ ꯈꯜꯂꯤ꯫ ꯑꯌꯦꯠ ꯑꯄꯟ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯑꯩꯅꯗꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯊꯦꯡꯅꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯇꯧꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡꯁꯦ ꯃꯃꯤ ꯁꯥꯝꯂꯛꯄꯒꯨꯝ ꯈꯜꯂꯤ꯫ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯇꯨꯃꯤꯟ ꯐꯃꯨꯡꯗ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯎꯪꯂꯒ ꯐꯝꯈ꯭ꯔꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯁꯥꯟꯇꯤꯁꯨ ꯃꯆꯥꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯁꯥꯟꯇꯤ ꯇꯞꯅ "ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯎꯪꯂꯒ ꯂꯩꯔꯝꯃꯤꯁꯤꯕꯣ?" ꯁꯨꯏꯟꯁꯅꯥ ꯃꯃꯤꯠ ꯏꯔꯥ ꯆꯦꯟꯅ ꯃꯃꯥꯗ ꯌꯦꯡꯂꯛꯏ꯫ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ꯫ ꯃꯆꯥꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯁꯥꯟꯇꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯉꯦꯛ ꯐꯝꯊꯗꯨꯅ ꯄꯥꯈꯠꯅ "ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯦ ꯏꯃꯥꯗ ꯍꯥꯏꯌꯨ, ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕꯗꯣ ꯏꯃꯥꯗ ꯇꯝꯃꯨ." ꯁꯨꯏꯟꯁꯅꯥ ꯇꯞꯅ ꯈꯣꯟꯖꯦꯜꯗꯨ ꯇꯅꯤꯛ ꯇꯅꯤꯛ "ꯃꯥ, ꯍꯁꯤꯅꯥꯒꯤ ꯏꯃꯨꯡꯅ ꯍꯁꯤꯅꯥ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯄꯥꯝꯗꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯁꯨꯏꯟꯁꯅꯥꯗꯨ꯫ ꯁꯥꯟꯇꯤ ꯃꯆꯥꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯅꯥ, ꯃꯁꯤꯗ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯏꯃꯥꯅꯁꯨ ꯍꯥꯟꯅ ꯍꯥꯏꯈꯤꯗ꯭ꯔꯥ ꯍꯁꯤꯅꯥꯒꯤ ꯏꯃꯨꯡꯅ ꯅꯪꯕꯨ ꯌꯥꯔꯣꯏ ꯍꯥꯏꯅ? ꯏꯃꯥꯅꯁꯨ ꯏꯆꯥꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ꯫ ꯏꯆꯥꯅ ꯍꯁꯤꯅꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯏꯃꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤꯅꯦ꯫ ꯏꯃꯥ, ꯑꯗꯨꯕꯨ ꯁꯅꯥ, ꯍꯁꯤꯅꯥ ꯅꯠꯇ꯭ꯔꯕꯁꯨ ꯃꯩꯇꯩ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯀꯥꯎꯒꯅꯨ, ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯌꯨ꯫ ꯃꯥ ꯅꯠꯇ꯭ꯔꯕꯁꯨ ꯅꯣꯡꯃꯗꯤ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕ ꯍꯁꯤꯅꯥꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯑꯃ ꯊꯦꯡꯅꯔꯛꯈꯤꯕꯁꯨ ꯌꯥꯏ꯫ ꯏꯃꯥ, ꯑꯩ ꯃꯥ ꯅꯠꯇꯕ ꯀꯅꯥꯕꯨ ꯍꯟꯅ ꯌꯦꯡꯂꯣꯏ, ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯗꯦ, ꯌꯦꯡꯒꯦꯁꯨ ꯈꯟꯗꯦ꯫ ꯊꯃꯣꯏꯁꯤꯅꯁꯨ ꯃꯥꯕꯨꯇ ꯅꯨꯡꯁꯤꯌꯦ, ꯑꯇꯣꯞꯄ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ꯫ ꯅꯆꯥꯒꯤ ꯅꯐꯝꯗ ꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯂꯥꯡꯕꯤ ꯀꯅꯥꯒꯨꯝꯕꯒꯤ ꯑꯃꯠꯇꯒꯤ ꯃꯐꯝ ꯂꯩꯇꯦ, ꯃꯐꯝꯁꯨ ꯄꯤꯔꯣꯏ." ꯁꯥꯟꯇꯤ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ "ꯏꯆꯥꯅ ꯍꯁꯤꯅꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯗꯣ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯋꯥꯐꯝ ꯃꯌꯥꯝꯁꯦ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕ ꯏꯃꯥ ꯈꯪꯉꯤ, ꯑꯗꯨꯕꯨ ꯁꯅꯥ, ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤ, ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝꯅ ꯁꯥꯡꯕꯅꯤ꯫ ꯏꯆꯥꯗꯤ ꯆꯠꯄ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ, ꯆꯠꯀꯗꯕ ꯄꯨꯟꯁꯤ ꯂꯝꯕꯤꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤ, ꯇꯧꯒꯗꯕ ꯊꯧꯒꯥꯏ ꯀꯌꯥ ꯂꯩꯔꯤ, ꯑꯗꯨꯅ ꯀꯥꯟꯅꯗꯕꯗ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ꯫
ꯍꯥꯏꯕꯁꯦ ꯏꯃꯥꯅ ꯍꯥꯏꯒꯦ. ꯏꯆꯥꯒꯤ ꯃꯐꯝꯗ ꯍꯥꯏꯒꯦꯀꯣ. ꯏꯃꯥ, ꯑꯩ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯁꯥꯟꯇꯤꯅ ꯊꯠꯆꯤꯟꯗꯨꯅ, ꯁꯅꯥ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ. ꯃꯥ, ꯑꯩ ꯆꯥꯅꯤꯡꯗꯦ. ꯏꯃꯥꯅ ꯆꯪꯂꯛꯂꯤꯕꯁꯦ ꯏꯆꯥꯕꯨ ꯆꯥꯛ ꯆꯥꯕꯒꯤ ꯀꯧꯕ ꯆꯪꯂꯛꯄꯅꯤ. ꯃꯥ, ꯑꯩ ꯆꯥꯅꯤꯡꯗꯦ. ꯍꯌꯦꯡ ꯆꯥꯔꯁꯤ. ꯁꯥꯟꯇꯤꯁꯨ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯈꯪꯕꯅ ꯏꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯨꯅ ꯏꯆꯥꯕꯨ, ꯏꯃꯥꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ? ꯁꯨꯋꯦꯟꯁꯅꯥ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯗꯨꯒꯤꯕꯨ ꯀꯩꯒꯤ ꯋꯥꯔꯧꯗꯣꯏꯅꯣ? ꯏꯃꯥꯅ ꯑꯩꯒꯤ ꯐꯠꯇꯅꯕ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯍꯥꯏꯕ ꯅꯆꯥꯅꯁꯨ ꯈꯪꯉꯤ. ꯑꯗꯨꯒ ꯑꯩꯅ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤꯁꯦ ꯉꯁꯥꯏ ꯆꯥꯁꯤꯟꯈꯤꯕ ꯃꯌꯥꯝꯗꯨꯅ ꯄꯨꯛꯁꯦ ꯏꯊꯟ ꯊꯟ ꯇꯧꯕꯅꯤ. ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯊꯦꯝꯂꯕꯁꯨ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯁꯥꯟꯇꯤ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯊꯣꯛꯈ꯭ꯔꯒꯦ. ꯏꯆꯥꯁꯨ ꯂꯥꯏꯔꯤꯛꯀꯗꯣ ꯉꯥꯏꯍꯥꯛ ꯄꯥꯎꯀꯣ. ꯑꯗꯨꯒ ꯏꯆꯥꯅ ꯆꯥꯛ ꯂꯥꯝꯂꯛꯂꯕꯁꯨ ꯏꯃꯥꯗ ꯍꯥꯏꯔꯛꯎꯀꯣ. ꯍꯣꯏ ꯃꯥ. ꯁꯥꯟꯇꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯇꯞꯅ, ꯐꯠꯇꯕ ꯂꯥꯡꯐꯥꯡꯒꯤ ꯋꯥꯈꯜꯁꯨ ꯈꯟꯕ ꯌꯥꯗꯦꯀꯣ ꯁꯅꯥ. ꯁꯨꯋꯦꯟꯁꯅꯥꯅ ꯍꯣꯏ ꯃꯥ. ꯁꯥꯟꯇꯤꯁꯨ ꯊꯣꯛꯈ꯭ꯔꯦ. ꯁꯨꯋꯦꯟꯁꯅꯥꯁꯨ ꯃꯃꯥ ꯊꯣꯛꯈ꯭ꯔꯕꯗ ꯐꯃꯨꯡꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯕꯦꯜꯀꯣꯅꯤꯗ ꯊꯣꯛꯂꯛꯇꯨꯅ ꯂꯦꯞꯂꯤ. ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯅꯥꯏꯇꯣꯝ ꯉꯥꯟꯕꯤ ꯊꯥꯖꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ. ꯌꯦꯡꯅ ꯌꯦꯡꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯁꯤꯟꯊꯔꯛꯂꯤ. ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ. ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯍꯜꯂꯤ. ꯑꯩꯕꯨ ꯅꯨꯄꯥ ꯊꯣꯛꯇꯦ ꯍꯥꯏꯔꯕꯁꯨ ꯍꯥꯏꯖꯔꯣ. ꯌꯦꯡꯉꯨ, ꯏꯃꯥꯅꯁꯨ ꯃꯆꯥ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯄꯤꯈꯤꯗ꯭ꯔꯦ. ꯑꯗꯨꯒ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯏꯃꯥꯅꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯒꯗ꯭ꯔꯥ ꯈꯟꯅ ꯑꯩ ꯃꯤꯄꯥꯏꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ. ꯁꯥꯟꯇꯤꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯦ. ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯣꯟ ꯃꯈꯥꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯔꯒ ꯃꯄꯨꯔꯣꯏꯕꯗ ꯀꯣꯜ ꯇꯧꯔꯝꯃꯤ. ꯂꯨꯋꯥꯡꯂꯦꯝꯕꯁꯨ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏ. ꯀꯩꯗꯧꯔꯦ ꯃꯃꯥ? ꯆꯥꯛꯀ ꯆꯥꯔꯕꯣ ꯅꯣꯏꯕꯣ? ꯁꯥꯟꯇꯤꯁꯨ ꯆꯥꯗ꯭ꯔꯤꯌꯦ. ꯍꯩꯃꯥ, ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯆꯥꯕꯤꯅꯕ ꯂꯩꯇ꯭ꯔꯤ. ꯅꯆꯥꯅꯨꯄꯥꯗꯤ ꯆꯥꯔꯣꯏ ꯍꯥꯏꯔꯤꯔꯣ? ꯆꯥꯅꯤꯡꯗꯦ ꯍꯥꯏ. ꯍꯩꯃꯥ, ꯅꯪꯗꯤ? ꯑꯩꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ. ꯏꯇꯣꯝ ꯆꯥꯕꯗꯣ ꯇꯜꯂꯦ. ꯅꯠꯇꯦ, ꯁꯅꯥꯅ ꯆꯥꯅꯤꯡꯗꯦꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯃꯣꯏꯕꯥ, ꯑꯗꯨꯒꯤ ꯃꯔꯝꯗꯨꯅꯦ ꯑꯩꯅ ꯍꯥꯏꯒꯦꯅ ꯀꯣꯜ ꯇꯧꯔꯛꯏꯁꯦ. ꯑꯗꯨꯗꯤ ꯀꯣꯛ ꯍꯥꯏꯔꯛꯑꯣꯗꯅ. ꯁꯥꯟꯇꯤꯁꯨ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯍꯁꯤꯅꯥꯒꯤ ꯃꯔꯝꯗ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯆꯤꯊꯗꯅ ꯃꯄꯨꯔꯣꯏꯕꯗ ꯇꯝꯂꯝꯃꯤ. ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯂꯨꯋꯥꯡꯂꯦꯝꯕ ꯇꯞꯅ, ꯃꯃꯥ, ꯑꯩꯅꯁꯨ ꯏꯆꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ. ꯑꯗꯨꯕꯨ ꯑꯣꯏꯗꯕ ꯋꯥꯐꯝꯗꯗꯤ ꯃꯇꯝ ꯃꯥꯡꯍꯟꯅꯤꯡꯗꯦ. ꯑꯗꯨꯅꯤ ꯃꯣꯏꯕꯥ, ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅꯁꯨ ꯃꯆꯥ ꯅꯤꯡꯉꯣꯜ ꯄꯤꯅꯤꯡꯕ ꯅꯠꯇꯦ. ꯐꯔꯦ, ꯑꯩ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯂꯥꯛꯂꯒꯦ. ꯑꯗꯨꯒ ꯄꯨꯟꯅ ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯁꯤ. ꯍꯣꯏ ꯃꯣꯏꯕꯥ. ꯑꯌꯨꯛꯇꯨ ꯁꯃꯤꯔ ꯈꯥꯟꯒꯤ ꯏꯃꯨꯡ ꯄꯨꯟꯅ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯗꯨꯅ ꯂꯩꯔꯤ. ꯁꯃꯤꯔ ꯃꯆꯥꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯋꯥ ꯈꯟꯅꯈꯤꯗꯧ ꯂꯩꯔꯤꯀꯣ ꯏꯆꯥꯁꯥ. ꯋꯥꯍꯤꯞꯅ ꯍꯣꯏ ꯑꯕꯥꯖꯟ. ꯍꯁꯤꯅꯥꯗꯤ ꯈꯨꯝꯂꯛꯇꯦ. ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯗꯨꯅ ꯂꯩꯔꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯋꯥꯍꯤꯞꯅ ꯍꯥꯏꯔꯛꯏ. ꯑꯕꯥꯖꯟ, ꯀꯔꯤ ꯋꯥꯔꯤꯅꯣ? ꯁꯃꯤꯔ ꯅꯤꯡꯁꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ, ꯅꯆꯟꯅꯨꯄꯤꯒꯤ ꯋꯥꯔꯤꯅꯤ. ꯑꯕꯦꯝꯃ ꯀꯩꯗꯧꯔꯒꯦ? ꯍꯟꯗꯛꯇꯤ ꯐꯇꯤꯃꯥꯅ ꯍꯥꯏꯔꯛꯏ. ꯑꯕꯦꯝꯃꯁꯦ ꯂꯝ ꯍꯦꯜꯂꯦ. ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯥꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯈꯜꯗ ꯂꯨꯞꯇꯅ ꯂꯩꯔꯤ. ꯑꯗꯨꯁꯨ ꯃꯩꯇꯩ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯈꯜꯗ. ꯋꯥꯍꯤꯞ ꯍꯥꯟꯅ ꯈꯪꯂꯕꯁꯨ ꯃꯥ ꯈꯪꯗꯕ ꯁꯥꯗꯨꯅ, ꯏꯃꯥ, ꯑꯩꯗꯤ ꯃꯩꯇꯩ ꯅꯨꯄꯥꯗ ꯏꯆꯟꯅꯨꯄꯤ ꯊꯥꯖꯕ ꯉꯝꯂꯣꯏ. ꯑꯗꯨꯒ ꯃꯗꯨ ꯑꯩꯈꯣই ꯁꯃꯥꯖꯁꯤꯗꯁꯨ ꯆꯠꯅꯗꯦ. ꯁꯃꯤꯔꯅ ꯑꯗꯨꯅꯦ ꯆꯧꯕ, ꯏꯄꯥꯅꯁꯨ ꯃꯗꯨ ꯄꯥꯝꯗꯦ. ꯍꯣꯏ, ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯅ
ꯍꯔꯥꯎ ꯇꯤꯟꯅꯕꯗꯤ ꯂꯣꯏꯅꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ. ꯑꯗꯨꯕꯨ ꯃꯩꯇꯩ ꯏꯃꯨꯡꯗ ꯏꯆꯥ ꯅꯤꯉꯣꯜ ꯊꯥꯖꯗꯨꯅ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗꯤ ꯕꯕꯥꯅꯁꯨ ꯄꯥꯝꯗꯦ, ꯑꯣꯏꯁꯨ ꯑꯣꯏꯔꯣꯏ. ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯍꯁꯤꯅꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ. ꯐꯇꯤꯃꯥꯁꯨ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃꯕꯨ ꯉꯥꯛꯇꯅ ꯀꯅꯥꯅ ꯉꯥꯛꯀꯅꯤ?" ꯁꯃꯤꯔꯁꯨ ꯇꯞꯅ, "ꯑꯩꯃꯛꯀꯤ ꯏꯆꯥꯅ ꯑꯁꯤꯒꯨꯝꯕ ꯙꯔꯃ ꯃꯥꯡꯕ ꯂꯤꯆꯠ ꯆꯠꯀꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯔꯨꯗꯕꯅꯤ. ꯋꯥꯐꯝꯁꯤꯡꯁꯤꯅ ꯃꯊꯤ ꯐꯣꯡꯗꯨꯅ ꯃꯌꯥꯝ ꯈꯪꯂꯛꯂꯕꯗꯤ ꯏꯃꯥ ꯑꯩꯁꯦ ꯃꯌꯥꯝ ꯃꯥꯡꯗ ꯎꯠꯄ ꯉꯝꯂꯔꯣꯏ. ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯏꯄꯥ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ." ꯍꯟꯗꯛꯇꯤ ꯍꯁꯤꯅꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ, "ꯏꯃꯥ, ꯑꯕꯥꯖꯟ, ꯏꯆꯥꯎ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ. ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ. ꯃꯥꯒ ꯂꯥꯛꯅꯕ ꯑꯩ ꯉꯝꯂꯣꯏ." ꯁꯃꯤꯔ ꯈꯣꯟꯖꯦꯜꯗꯨ ꯀꯟꯇꯛ ꯁꯥꯎꯔꯥꯡꯅꯅ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯃꯨꯁꯂꯤꯝ ꯅꯨꯄꯤꯒꯤ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯈꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯔꯥ?" ꯋꯥꯍꯦꯞꯁꯨ ꯃꯆꯟꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯑꯕꯦꯝꯃ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ. ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯀꯦ ꯈꯟꯒꯅꯨ." ꯍꯁꯤꯅꯥ ꯃꯆꯤꯟ ꯈꯨꯝꯂꯛꯏ, "ꯅꯨꯡꯁꯤꯕꯗ ꯀꯔꯤꯒꯤ ꯙꯔꯃꯅꯣ? ꯀꯔꯤꯒꯤ ꯆꯠꯅꯕꯤꯅꯣ? ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕꯅꯤ. ꯃꯁꯤꯗ ꯑꯩꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯦ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ ꯏꯆꯥꯎ." ꯋꯥꯍꯦꯞ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯈ꯭ꯔꯗꯨꯅ ꯃꯆꯟꯗ ꯐꯨꯒꯦ ꯇꯧꯔꯛꯏ. ꯑꯗꯨꯕꯨ ꯐꯇꯤꯃꯥꯅ ꯈꯥꯝꯂꯣꯔꯛꯏ, "ꯑꯆꯧꯕ, ꯑꯗꯨꯝꯅ ꯇꯧꯒꯅꯨ. ꯐꯖꯅ ꯏꯪꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯉꯥꯡꯅꯁꯤ." ꯍꯁꯤꯅꯥꯗꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯀꯞꯂꯤ. ꯁꯃꯤꯔ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ, "ꯅꯨꯡꯁꯤꯕꯕꯨ ꯏꯄꯥꯅ ꯏꯀꯥꯏ ꯈꯨꯝꯅꯗꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯏꯆꯥꯇꯣꯝꯕꯤ, ꯅꯪ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯁꯥꯒꯤ ꯙꯔꯃꯕꯨ ꯈꯣꯡꯅꯦꯠꯅꯔꯝꯒꯦ ꯈꯟꯒꯅꯨ. ꯏꯄꯥ, ꯏꯆꯥꯒꯤ ꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯔꯕꯁꯨ ꯍꯥꯏꯒꯦ. ꯅꯪ ꯅꯁꯥꯒꯤ ꯙꯔꯃꯕꯨꯗꯤ ꯉꯥꯛꯎꯀꯣ ꯏꯆꯥꯇꯣꯝꯕꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯃꯤꯔ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯒꯦ ꯇꯧꯏ. ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯑꯄꯣꯛꯄ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯗ ꯍꯁꯤꯅꯥ ꯌꯦꯡꯕ ꯉꯝꯂꯝꯗꯦ. ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯃꯉꯣꯟꯗ ꯈꯨꯔꯨꯝꯒꯦ ꯇꯧꯔꯤꯕ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯈꯣꯟꯖꯦꯜꯗꯨ ꯇꯅꯤꯛ, "ꯑꯕꯥꯖꯟ, ꯅꯆꯥꯗ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ. ꯑꯩ ꯈꯥꯡꯕ ꯉꯝꯗꯤꯌꯦ." ꯁꯃꯤꯔꯁꯨ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ. ꯇꯞꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯨꯒꯠꯄꯤꯗꯨꯅ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ, "ꯏꯆꯥꯇꯣꯝꯕꯤ, ꯅꯪꯅ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛꯀꯤ ꯏꯖꯠ ꯁꯃꯥꯟꯕꯨ ꯀꯜꯂꯨꯀꯣ. ꯑꯩꯈꯣꯏꯕꯨ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯂꯪꯊꯔꯝꯗꯨꯅ ꯅꯪ ꯆꯠꯀꯦ ꯈꯟꯒꯅꯨ. ꯑꯕꯥꯖꯟ." ꯋꯥꯍꯦꯞꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯑꯕꯦꯝꯃ, ꯏꯆꯧꯅ ꯏꯆꯟꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯌꯦ. ꯏꯆꯟꯅꯁꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯄꯨꯝꯕꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯩꯇꯩ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯈꯟꯒꯅꯨ. ꯆꯠꯂꯣꯏ ꯍꯥꯏꯕꯁꯨ ꯏꯆꯧꯅ ꯈꯪꯅꯤ." ꯍꯁꯤꯅꯥꯒꯤ ꯊꯃꯣꯏꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯦ. ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟ ꯂꯦꯞꯂꯤ. ꯐꯇꯤꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ, "ꯃꯃꯥ ꯑꯃꯠꯇꯅ ꯃꯆꯥꯒꯤ ꯃꯐꯝꯗꯒꯤ ꯈꯣꯝꯂꯥꯡ ꯅꯃꯟ ꯊꯧꯅꯗꯦ ꯍꯥꯏꯕ ꯏꯃꯥ ꯈꯪꯏ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡꯒꯤ ꯅꯃꯟꯗꯣ ꯏꯆꯥꯒꯤ ꯃꯐꯝꯗꯒꯤ ꯊꯧꯖꯔꯤ. ꯃꯃꯥ ꯑꯩꯅ ꯏꯆꯥꯕꯨ ꯊꯧꯕꯨꯝ ꯇꯔꯥ ꯅꯞꯄꯨꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯈꯪꯗꯥꯍꯜꯂꯛꯂꯒ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡꯅ ꯏꯆꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤꯕꯒꯤ ꯂꯃꯟꯁꯤꯡꯕꯨ ꯑꯣꯏꯅ ꯏꯆꯥꯅ ꯑꯩꯈꯣꯏꯒꯤ ꯙꯔꯃꯕꯨ ꯈꯣꯡꯅꯦꯠꯅꯔꯝꯗꯨꯅ ꯆꯠꯄꯤꯈꯤꯗꯨ. ꯏꯆꯥꯇꯣꯝꯕꯤ, ꯅꯪ ꯅꯁꯥꯒꯤ ꯙꯔꯃꯕꯨ ꯉꯥꯛꯎꯀꯣ." ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯃꯄꯥ ꯃꯕꯨꯡꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯁꯤꯅꯥ ꯀꯞꯂꯒ, "ꯑꯩꯒꯤ ꯙꯔꯃꯕꯨ ꯉꯥꯛꯂꯒꯦ." ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯁꯤꯅꯥ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯃꯃꯥ ꯃꯄꯥ ꯃꯕꯨꯡꯁꯨ ꯍꯁꯤꯅꯥꯅ ꯆꯦꯟꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯍꯧꯔꯤ. ꯍꯁꯤꯅꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯄꯦꯟꯅ ꯀꯞꯆꯩ. ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ, "ꯏꯃꯥ, ꯕꯕꯥꯒꯤ ꯃꯇꯧꯁꯦ ꯃꯆꯥ ꯑꯃ ꯑꯣꯏꯅ
ꯑꯩ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ. ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯨꯡꯁꯤꯕ ꯑꯃꯕꯨ ꯊꯥꯗꯣꯛꯂꯒꯦ. ꯍꯁꯤꯅꯥ ꯁ꯭ꯀꯨꯜꯁꯨ ꯆꯠꯂꯝꯗꯦ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ. ꯁꯨꯌꯦꯟꯁꯅꯥ ꯃꯥꯒꯤ ꯐꯃꯨꯡꯗ ꯎꯪꯗꯨꯅ ꯐꯝꯂꯤ. ꯍꯁꯤꯅꯥꯅ ꯁ꯭ꯀꯨꯜ ꯂꯥꯛꯇꯕꯗꯨ ꯃꯥ ꯅꯨꯡꯉꯥꯏꯖꯗꯦ. ꯂꯥꯛꯇ꯭ꯔꯤꯕꯒꯤ ꯃꯔꯝꯁꯨ ꯈꯪꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯃꯥꯅ ꯊꯥꯈꯤꯕ SMSꯀꯤ ꯔꯤꯄ꯭ꯂꯥꯏꯁꯨ ꯍꯁꯤꯅꯥꯅ ꯍꯜꯂꯛꯇꯕꯅ ꯃꯔꯝꯗꯨ ꯃꯥꯅ ꯈꯪꯂꯝꯗꯦ. ꯀꯣꯜ ꯑꯣꯏꯅ ꯇꯧꯁꯤꯟꯒꯗꯕꯁꯨ ꯉꯝꯂꯝꯗꯦ. ꯋꯥꯈꯜ ꯀꯌꯥ ꯈꯟꯗꯨꯅ ꯃꯥ ꯎꯪꯗꯨꯅ ꯐꯝꯂꯝꯃꯤ. ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯂꯨꯋꯥꯡꯂꯦꯝꯕ ꯑꯃꯗꯤ ꯁꯥꯟꯇꯤꯁꯨ ꯆꯪꯂꯛꯂꯤ. ꯁꯨꯌꯦꯟꯁꯅꯥꯗꯤ ꯃꯃꯥ ꯃꯄꯥ ꯆꯪꯂꯛꯏ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ. ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯂꯩꯈꯤꯕꯅ ꯁꯥꯟꯇꯤꯁꯨ ꯃꯆꯥꯕꯨ ꯀꯧꯔꯛꯏ. ꯁꯅꯥ. ꯁꯨꯌꯦꯟꯁꯅꯥ 이khang ꯈꯪꯅ ꯀꯩ ꯍꯥꯏꯒꯦ ꯃꯥ? ꯂꯨꯋꯥꯡꯂꯦꯝꯕꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ. ꯕꯕꯥ ꯂꯥꯛꯏꯁꯦ ꯍꯔꯥꯎꯅ ꯅꯍꯥꯟꯈꯩ ꯃꯇꯧꯒꯨꯝ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯕꯕꯥ ꯂꯥꯛꯄꯗꯣ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ. ꯂꯨꯋꯥꯡꯂꯦꯝꯕ ꯑꯃꯗꯤ ꯁꯥꯟꯇꯤ ꯃꯆꯥꯒꯤ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯊꯩ. ꯂꯨꯋꯥꯡꯂꯦꯝꯕ ꯃꯥꯒꯤ ꯐꯨꯔꯤꯠꯀꯤ ꯄꯣꯀꯦꯠꯇꯒꯤ ꯆꯣꯀ꯭ꯂꯦꯠ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯆꯥꯗ ꯄꯤꯔꯛꯏ. ꯁꯦ ꯏꯆꯥꯒꯤ ꯆꯣꯀ꯭ꯂꯦꯠ. ꯁꯨꯌꯦꯟꯁꯅꯥ ꯇꯞꯅ ꯑꯗꯨꯝ ꯂꯧꯁꯤꯜꯂꯝꯃꯤ. ꯅꯍꯥꯟꯈꯩꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯧꯁꯤꯟꯕꯅꯤ. ꯆꯣꯀ꯭ꯂꯦꯠ ꯂꯩꯔꯛꯇꯕꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯅꯤꯡꯉꯥꯏ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯔꯥꯎꯅ ꯅꯣꯛꯂꯛꯇ꯭ꯔꯦ. ꯂꯨꯋꯥꯡꯂꯦꯝꯕ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯖꯗꯦ. ꯏꯆꯥꯅ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡ ꯕꯕꯥꯗ ꯍꯥꯏꯔꯛꯑꯣ. ꯕꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ. ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯁꯅꯥ. ꯅꯃꯥꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯛꯂꯕꯅꯤ ꯍꯁꯤꯅꯥꯒꯤ ꯃꯔꯝꯗ. ꯕꯕꯥ. ꯁꯥꯟꯇꯤ. 이마ꯒꯤ ꯁꯅꯥ, ꯅꯪ ꯑꯁꯨꯝꯅ ꯂꯩꯒꯅꯨ. 이마 ꯌꯦꯡꯕ ꯉꯝꯗꯤꯌꯦ. 이ꯆꯥꯒꯤ ꯃꯤꯅꯣꯛꯇꯕꯨ ꯎꯔꯒ ꯄꯦꯟꯖꯕꯅꯤ 이마ꯗꯤ. ꯂꯨꯋꯥꯡꯂꯦꯝꯕꯅ 이ꯆꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯕꯕꯥꯅ ꯄꯤꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯄꯤꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯕꯕꯥ ꯄꯥꯈꯠꯄ ꯐꯥꯎꯏ. ꯑꯗꯨꯕꯨ ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯃꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯆꯥ ꯅꯤꯡꯉꯣꯜ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯁꯨ ꯏꯀꯥꯏꯕ ꯍꯪꯒꯣꯏꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯍꯁꯤꯅꯥꯒꯤ ꯃꯄꯥꯒꯤ ꯃꯈꯣꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯀꯣꯟꯗꯨꯅ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯕꯕꯥꯅ ꯍꯥꯏꯕ ꯉꯝꯒꯅꯤꯌꯦ. ꯁꯨꯌꯦꯟꯁꯅꯥ ꯀꯔꯤꯁꯨ ꯈꯨꯝꯗꯦ. ꯇꯨꯃꯤꯟꯅ ꯂꯩꯔꯤ. ꯁꯥꯟꯇꯤꯁꯨ ꯇꯞꯅ, ꯁꯅꯥ, ꯅꯪ ꯑꯗꯨꯈꯛꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯑꯄꯪꯕ ꯃꯤꯁꯨ ꯑꯣꯏꯒꯅꯨ. ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦꯅꯦ. ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯈꯟꯊꯗꯨꯅ ꯌꯦꯡꯉꯨ. ꯏꯆꯥꯅ ꯍꯁꯤꯅꯥꯕꯨ ꯅꯨꯡꯁꯤꯕꯅ ꯂꯨꯝꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯏꯆꯥꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯅ ꯂꯨꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ? ꯍꯟꯗꯛꯇꯤ ꯁꯨꯌꯦꯟꯁꯅꯥ ꯇꯞꯅ ꯈꯨꯝꯂꯛꯏ. ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ 이마. ꯑꯗꯨꯕꯨ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯍꯁꯤꯅꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ 이마, ꯏꯄꯥꯅ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯕ ꯅꯣꯟꯖꯕꯁꯨ ꯅꯆꯥꯅ ꯄꯥꯝꯖꯗꯦ. ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯗꯨ ꯃꯆꯥꯅ ꯃꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯨ ꯈꯪꯂꯝꯃꯤ. ꯂꯨꯋꯥꯡꯂꯦꯝꯕ. ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯏꯄꯥꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦꯅꯦ. ꯁꯥꯟꯇꯤꯅ. ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯅꯪꯒꯤ ꯕꯕꯥ ꯃꯃꯥꯅ ꯍꯤꯡꯂꯤꯕꯁꯦ. ꯁꯨꯌꯦꯟꯁꯅꯥꯅ. ꯕꯕꯥ, 이마, ꯑꯩ ꯃꯈꯣꯏꯒꯤ ꯙꯔꯃ ꯆꯠꯅꯕꯤꯕꯨ 이카이 ꯈꯨꯝꯅꯗꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯅꯆꯥꯒꯤ ꯊꯃꯣꯏꯁꯤꯅ ꯍꯁꯤꯅꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ. ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯃꯥꯅ ꯌꯥꯅꯕ ꯉꯥꯡꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯩ. ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯥ ꯑꯩꯒꯤ ꯅꯥꯛꯇꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ. ꯑꯗꯨꯒ ꯕꯕꯥꯒ 이마ꯒꯁꯨ ꯃꯤꯒꯤ ꯃꯈꯣꯡꯗꯗꯤ ꯀꯣꯜꯍꯜꯂꯣꯏ. ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯝꯃꯤ. ꯁꯨꯌꯦꯟꯁꯅꯥ ꯑꯃꯗꯤ ꯍꯁꯤꯅꯥꯁꯨ ꯄꯥꯎ ꯐꯥꯎꯅꯔꯝꯗꯦ. ꯍꯁꯤꯅꯥꯗꯤ
ꯁ꯭ꯀꯨꯜꯁꯨ ꯂꯥꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯅꯤꯃꯛ ꯊꯃꯣꯏꯗꯗꯤ ꯑꯃꯅ ꯑꯃꯒꯤ ꯋꯥꯈꯜ ꯀꯥꯎꯅꯕ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ꯫ ꯅꯨꯡꯁꯤꯔꯤꯕꯅꯤ ꯊꯃꯣꯏꯗꯗꯤ ꯑꯃꯅ ꯑꯃꯕꯨ꯫ ꯅꯣꯡꯃꯗꯤ ꯍꯁꯤꯅꯥ ꯁ꯭ꯀꯨꯜ ꯂꯥꯛꯂꯝꯃꯤ꯫ ꯁꯨꯏꯟꯁꯅꯥꯗꯤ ꯍꯁꯤꯅꯥꯕꯨ ꯎꯖꯕ ꯐꯪꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯁꯤꯅꯥꯅꯗꯤ ꯁꯨꯏꯟꯁꯅꯥꯗ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯛꯇꯦ꯫ ꯃꯇꯧꯗꯨꯗ ꯁꯨꯏꯟꯁꯅꯥ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯕ꯭ꯔꯦꯛ ꯃꯇꯝꯅꯤ꯫ ꯑꯦꯂꯤꯁꯤꯌꯥ ꯑꯃꯗꯤ ꯇꯥꯇꯤꯌꯥꯅꯥꯗꯣ ꯍꯁꯤꯅꯥ ꯍꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯂꯒ ꯇꯥꯇꯤꯌꯥꯅꯥꯅ "ꯍꯁꯤꯅꯥ, ꯔꯤꯍꯥꯅꯥ, ꯂꯥꯛꯑꯣ ꯀꯦꯟꯇꯤꯟꯗ"꯫ ꯑꯦꯂꯤꯁꯤꯌꯥꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯅꯣꯏ ꯑꯍꯨꯝꯁꯨ ꯂꯥꯛꯑꯣ"꯫ ꯐꯦꯂꯤꯛꯁꯅ "ꯍꯣꯏ"꯫ ꯍꯁꯤꯅꯥ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯩꯗꯤ ꯌꯥꯎꯔꯔꯣꯏꯒꯦ꯫ ꯁꯨꯏꯟꯁꯅꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯏꯟꯁꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ "ꯁꯨꯏꯟꯁꯅꯥ, ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ"꯫ ꯑꯗꯨꯛ ꯀꯣꯏꯊꯣꯛꯅ ꯍꯪꯂꯛꯄ ꯋꯥꯍꯪꯗꯨꯗ ꯁꯨꯏꯟꯁꯅꯥꯗꯤ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ꯫ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯍꯁꯤꯅꯥꯁꯨ ꯁꯨꯏꯟꯁꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯃꯔꯨꯞꯁꯤꯡꯗꯨꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ꯫ ꯁ꯭ꯀꯨꯜꯒꯤ ꯇꯦꯔꯦꯁ ꯃꯊꯛꯇ ꯀꯥꯔꯛꯇꯨꯅ ꯁꯨꯏꯟꯁꯅꯥ ꯑꯃꯗꯤ ꯍꯁꯤꯅꯥꯁꯨ ꯂꯦꯞꯂꯤ꯫ ꯁꯨꯏꯟꯁꯅꯥꯅ ꯇꯞꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ꯫ "ꯅꯍꯥꯟꯈꯩ ꯁ꯭ꯀꯨꯜꯁꯨ ꯀꯥꯔꯛꯇꯦ, SMS ꯁꯨ ꯍꯜꯂꯛꯇꯦ, ꯀꯩꯗꯧꯔꯒꯦ"꯫ ꯍꯁꯤꯅꯥ ꯃꯣꯡꯍꯥꯗ "ꯀꯩꯁꯨ ꯇꯧꯗꯦ"꯫ "ꯑꯗꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯪꯅ ꯁꯥꯟꯅꯁꯦ ꯍꯥꯏꯔꯤꯗꯣ"꯫ ꯍꯁꯤꯅꯥꯁꯨ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗꯅ "ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯅꯠꯇꯦ, ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ ꯈꯟꯕꯒꯤꯅꯦ"꯫ "ꯀꯔꯤ ꯋꯥꯐꯝ"꯫ "ꯁꯨꯏꯟꯁꯅꯥ, ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏꯗꯧꯔꯦ"꯫ ꯁꯨꯏꯟꯁꯅꯥ "ꯍꯁꯤꯅꯥ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ"꯫ ꯍꯟꯗꯛꯇꯤ ꯍꯁꯤꯅꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯡꯊꯔꯛꯏ꯫ ꯈꯣꯟꯖꯦꯜꯗꯨꯁꯨ ꯇꯅꯤꯛ ꯇꯅꯤꯛ꯫ "ꯑꯩ ꯙꯔꯃꯒꯤ ꯋꯥꯡꯂꯕ ꯄꯜꯁꯦ ꯂꯥꯟꯕ ꯉꯝꯂꯔꯣꯏ꯫ ꯆꯠꯅꯕꯤꯒꯤ ꯁꯝꯕꯜꯁꯤꯁꯨ ꯊꯨꯗꯦꯛꯄ ꯉꯝꯂꯔꯣꯏ"꯫ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯁꯨꯏꯟꯁꯅꯥ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ "ꯁꯤꯔꯥ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯁꯤꯔꯥ? ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯃꯍꯩ? ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯕꯅꯤ, ꯊꯥꯁꯨ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯥꯖꯗꯅ ꯍꯥꯏꯔꯛꯂꯤꯕ ꯅꯪꯒꯤ ꯋꯥꯍꯩꯅ ꯊꯃꯣꯏꯗ ꯆꯩꯅꯥ ꯄꯤꯔꯔꯦ꯫ ꯍꯁꯤꯅꯥ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯨ꯫ ꯑꯩ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ"꯫ "ꯁꯨꯏꯟꯁꯅꯥ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨ꯫ ꯑꯩꯒꯤ ꯙꯔꯃꯕꯨ ꯉꯥꯛꯂꯒꯦ"꯫ "ꯑꯩꯅ ꯀꯔꯤ ꯑꯣꯏꯍꯧ ꯍꯥꯏꯕꯅꯣ"꯫ "ꯍꯣꯏ, ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯈꯤꯗꯦ ꯍꯥꯏꯕ꯫ ꯑꯩꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯏꯇꯧꯅ ꯅꯪꯅ ꯀꯤꯖꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯖꯤꯟꯅꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ"꯫ ꯍꯁꯤꯅꯥ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯇꯨꯅ ꯁꯨꯏꯟꯁꯅꯥꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯗꯨꯅ "ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯒꯅꯨ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯁꯨ ꯅꯪꯕꯨ ꯑꯃꯛꯄ ꯑꯝꯇ ꯌꯥꯎꯗ ꯅꯨꯡꯁꯤꯈꯤꯕꯅꯤ"꯫ ꯁꯨꯏꯟꯁꯅꯥꯁꯨ ꯍꯁꯤꯅꯥꯕꯨ ꯇꯞꯅ ꯀꯣꯟꯁꯤꯟꯕꯤꯔꯒ "ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯀꯔꯤꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯂꯒꯦ ꯈꯜꯂꯤꯕꯅꯣ"꯫ ꯍꯁꯤꯅꯥꯁꯨ ꯁꯨꯏꯟꯁꯅꯥꯒꯤ ꯃꯊꯥꯗ ꯂꯩꯅ ꯂꯩꯅ "ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯂꯥꯏꯒꯨꯝꯂꯕ ꯏꯃꯥ, ꯕꯕꯥ, ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯕꯗ ꯀꯔꯝꯕ ꯃꯆꯥꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯕ ꯅꯪꯕꯨꯗꯤ ꯊꯥꯗꯣꯛꯄ ꯇꯥꯔꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯏꯟꯁꯅꯥꯒꯤ ꯃꯊꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁꯨꯏꯟꯁꯅꯥꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯇ ꯂꯩꯇ ꯁꯤꯟꯊꯔꯛꯂꯤ꯫ ꯍꯁꯤꯅꯥꯅ ꯎꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅꯁꯨ ꯊꯨꯅ ꯌꯥꯡꯅ
ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤꯗꯨꯕꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ꯫ ꯍꯁꯤꯅꯥꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯗꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯉꯝꯂꯣꯏ꯫ ꯑꯩ ꯅꯪꯕꯨꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯒꯅꯤ꯫ ꯅꯪ ꯌꯥꯎꯗ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯃꯗꯨ ꯈꯪꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ, ꯑꯗꯨꯕꯨ ꯑꯐꯕꯗ ꯑꯣꯏꯕꯤꯔꯛꯎꯀꯣ꯫ ꯁꯨꯌꯦꯟꯁꯅꯥ ꯅꯣꯡꯗꯣ ꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯃꯄꯤꯗꯨ ꯇꯥꯔꯛꯇꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯨꯔ ꯃꯄꯤ ꯑꯃꯁꯨ ꯍꯣꯟꯗꯣꯛꯂꯒ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯊꯃꯣꯏꯗꯨ ꯈꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯅꯤ, ꯅꯪꯒꯤ ꯃꯄꯣꯛꯅꯤ, ꯅꯅꯤꯡ ꯇꯧꯖꯔꯣ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕꯒꯤ ꯑꯌꯥꯕꯗꯣ ꯑꯩꯅ ꯄꯤꯔꯕꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ, ꯑꯩꯒꯤ ꯃꯄꯣꯛꯇꯤ ꯏꯃꯥ ꯕꯕꯥꯅ ꯄꯤꯕꯤꯕꯅꯤ꯫ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯄ ꯅꯠꯇꯅ ꯑꯩ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗꯗꯤ ꯆꯠꯂꯔꯣꯏ꯫ ꯅꯪ ꯑꯩꯕꯨꯁꯨ ꯅꯤꯡꯁꯤꯡꯗꯕ ꯉꯝꯂꯗ꯭ꯔꯥ? ꯉꯝꯂꯣꯏ, ꯑꯩ ꯅꯪꯕꯨꯗꯤ ꯅꯤꯡꯁꯤꯡꯒꯅꯤ꯫ ꯁꯨꯌꯦꯟꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯥꯎꯈꯨꯝꯗꯨꯅ ꯑꯄꯦꯟꯕ ꯑꯣꯏꯔꯒꯦ꯫ ꯅꯪꯒ ꯂꯥꯞꯅꯔꯕ ꯑꯩꯅ ꯅꯪ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯁꯨ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈ꯭ꯔꯔꯣꯏ꯫ ꯑꯩꯗꯤ ꯁꯦꯝꯈꯤꯅꯤ ꯁꯤꯔꯥ? ꯅꯪꯁꯨ ꯁꯦꯝꯂꯨ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯁꯨꯌꯦꯟꯁꯅꯥ ꯇꯞꯅ ꯃꯣꯡꯍꯥꯗ ꯌꯥꯝꯅ ꯆꯥꯛꯅ, ꯅꯪꯗꯤ ꯁꯦꯝꯈꯣ, ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅ ꯑꯄꯥꯝꯕ ꯃꯤꯗꯨꯒ, ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯦꯝꯈ꯭ꯔꯔꯣꯏ꯫ ꯑꯩꯒꯤ ꯐꯤꯔꯦꯞ ꯑꯁꯤꯕꯨꯁꯨ ꯕꯕꯥꯒ ꯃꯃꯥꯒꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯃꯆꯥ ꯑꯩꯅ ꯈꯪꯉꯤ꯫ ꯁꯦꯝꯃꯣꯏ, ꯑꯩ ꯁꯦꯝꯃꯣꯏ꯫ ꯅꯪ ꯅꯠꯇꯕ ꯂꯝꯂꯥꯟꯕ ꯀꯅꯥꯕꯨꯁꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ꯫ ꯆꯠꯅꯕꯤꯅ ꯅꯪꯒ ꯑꯩꯒ ꯂꯥꯞꯅꯍꯜꯂꯕꯁꯨ ꯆꯠꯅꯕꯤꯅ ꯅꯨꯡꯁꯤꯕꯕꯨꯗꯤ ꯊꯤꯡꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕꯅꯤ꯫ ꯀꯥꯏꯅꯕꯁꯨ ꯄꯟꯊꯨꯡꯅꯤ ꯈꯜꯂꯒꯦ꯫ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯃꯥꯟꯅꯕ ꯖꯥꯠ ꯑꯃꯠꯇꯗ ꯄꯣꯛꯃꯤꯟꯅꯁꯤꯀꯣ꯫ ꯃꯊꯪꯒꯤ ꯃꯄꯣꯛꯇꯣ ꯋꯥꯅ ꯉꯥꯏꯔꯤ꯫ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯄꯟꯊꯨꯡ ꯂꯩꯇ꯭ꯔꯦ꯫ ꯀꯥꯏꯅꯕꯁꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡꯅꯤ꯫ ꯍꯁꯤꯅꯥ ꯌꯥꯝꯅ ꯆꯥꯛꯅ, ꯂꯥꯞꯅꯈ꯭ꯔꯕꯁꯨ ꯑꯩꯕꯨꯗꯤ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯍꯁꯤꯅꯥ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯁꯨꯌꯦꯟꯁꯅꯥꯁꯨ ꯍꯁꯤꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯏ꯫ ꯍꯁꯤꯅꯥ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯥ ꯁꯨꯌꯦꯟꯁꯅꯥꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯁꯨꯌꯦꯟꯁꯅꯥꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯂꯒ ꯒꯨꯗ ꯕꯥꯏ ꯋꯥꯍꯩꯁꯦ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯥꯅ ꯄꯥꯏꯁꯤꯜꯂꯝꯕ ꯍꯁꯤꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯞꯅ ꯊꯥꯗꯣꯔꯛꯏ꯫ ꯍꯁꯤꯅꯥꯁꯨ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯝꯗꯅ ꯀꯞꯄꯒ ꯆꯦꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯁꯨꯌꯦꯟꯁꯅꯥꯁꯨ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯋꯥꯡꯂꯕ ꯁ꯭ꯀꯨꯜꯒꯤ ꯕꯤꯜꯗꯤꯡꯗꯨꯗꯒꯤ ꯃꯈꯥꯗ ꯌꯦꯡꯊꯔꯛꯏ꯫ ꯃꯕꯨꯛꯅꯤꯡꯗꯁꯨ ꯇꯞꯅ ꯁꯧꯒꯠꯂꯤ꯫ ꯅꯪꯅ ꯅꯪꯒꯤ ꯏꯃꯥ, ꯕꯕꯥ, ꯁꯥꯒꯩ ꯅꯥꯇꯩꯒꯤꯗꯃꯛ ꯅꯪꯒꯤ ꯙꯔꯃꯕꯨ ꯉꯥꯛꯂꯒ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯤ ꯉꯝꯂꯒ ꯑꯩꯅꯗꯤ ꯀꯔꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯉꯝꯂꯣꯏ? ꯑꯩꯁꯨ ꯏꯃꯥ ꯕꯕꯥꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯂꯝꯍꯦꯜꯂꯕ ꯃꯆꯥ ꯑꯣꯏꯔꯨꯕꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯏꯃꯥ ꯕꯕꯥꯗꯁꯨ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯄꯤꯒꯗꯧꯔꯦ꯫ ꯍꯛꯆꯥꯡꯁꯤꯅ ꯎꯠ ꯑꯣꯟꯗꯨꯅ ꯃꯪꯂꯥꯟꯗ ꯇꯤꯡꯈ꯭ꯔꯕꯁꯨ ꯊꯋꯥꯏꯁꯤꯅꯗꯤ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯗꯨꯅ ꯂꯩꯈꯤꯒꯅꯤ, ꯃꯔꯝꯗꯤ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕꯅꯤ꯫